Bangaluru Da Directorate of Revenue Intelligence DRI na Lupa Crore taraga mariga Lakh humpuga mapan Romgi Oigadaba koken kg taret fare Hairi. Paugi likun amagi matung inna case aduga marilainana Manipur amasung Mizoram dagi nupi ani fare Hairi. Faraba nupi ani adudi Manipur dagi lanjam lubai amade Mizoram dagi lan Thailand Hairi. Interstate smuggling racket ama thugaiduna drug amasung miyoi ani fagat khibadugidamak hanagi Chief Minister N. Biren Singhna Directorate of Revenue Intelligence DRI da nungaiba fongdorkle. Social media da thagalakpa warol amada N. Biren hai nupi ani fariba sina awang nongpok lamdam ase drug ki maru oiba lambi ama oina leire haibadu takli hari. N. Biren makha taraduna asigumba operation asina leibak shinba thungbada leiriba miyamda yamna luna maru tasin khraba drug trafficking leire haibadu uthokle hari. India bu drug sizinadaba lebak ama ohenaba asigumba network sing ase thugainaba thabak hena singadabani haina makata ki hari.